Sana Khotnaba amasung jagoi isaina Malem Da Manipur Saktakpagum industry naso Manipur Saktaknaba Hotnaribada Ephammayum kaya leptana thorokli. Makoi sangadugi manungda Bisnupur district ki manung chana leiba kwakta khumandagi Ephammayum nahamugi machanupa Ephammayum Fakurddin so amane mahangna puthokpa top-topa machine kaya Manipur da natan atopa state ki Ephammayum kaya laktuna leiba honaragli. Kiramasida TOMTV ki special correspondent Dr. H. Romendagi akhanaba pautuma manominasai. Fakurddin piklingaidaги karigumba ama sem sanaba hotnabada thawai yaurei khut sagi thabakta mana haitaba irei leirakte mahaki mawong mataw aduda mahaki apokpa apokpina nangbu karamna mi oigadoribano haibagi mijai marakta horakiba Fakurddin ngasidi yum sabada sizinaba kharai jamphat tokna chingba polam kya saduna hingnabagi lambi oiri mahakna saba polam sing Manipur gi tongan tongan ba kaithel singda fangbata natana Fakurddin na sabani bu hairabadi yonba nungaiba mamal mantikna daba ma oiri ngasidi mahaki khut sa haibagi thabak ase asum masum chawthoraktuna miyoi kunthra nimfurom da thabak piduna imung kaya hingnabagi lambi piri haukiba kumjali singani tara mapanda mahaki pokminaba mayamba MD Ali Ahmad Amadi laikai gi machin manaw thokpa Said Ali makhoi ahum pulaga lupali sing kunthra nimfurom khaktamak changba Malem da khwaidagi pikpa law yainaba machine ama saba ngamki TOMTV da machine adugi akhanaba pawda mama sandokhraba matungdagidi mahak thiba migi masing nongmagi hengelaki makhatana tonganba makhalgi machine kya saningmana maram oiraga industry department amadi bank tagi loan lownaba amadi atai loisang da chatuna mateng lownaba kayarak hotnaki adubu khagna chanaba leizadaba amadi lengaki mideng phangdabana matam manglaga tokhi adubu ninghanaba amata yaudana Malem da Manipur amuktang saktaklamge haibagi pandamda Fakurddin hotnaba leptri aina sumyum sabagi item haloyagi item sa jadna hona jaraise chahi budi yame ado ngasi phobodadi government gi side tegi kaim bhum mateng di phangdra ga so hingdabadi yadabnina ai besiga sinna dana angang sing thabuk suriba kholiba tawriba mayam je ge khallaga su to ko su yadaba hingna balan pham moibanina haijalluba sinpham oibanina Uji fogdi dum honari adudagi hendoktana aina hanaso lawyainaba michilam su puthokre adui mathang tarakpada hammar michilama haidi aingonda su kana boiba lungthangji yaibese angang singsi wanarakpa thawaina mapalamda layena laigena tawraga su paisa si yamba leiba ngamdaba adudagi aise wakhan che sum khala abam tungda mase aisu san mangam ba yaina aisu idea amdi tawraga challage ana khallaga ai hammar misilam fars ai gi thabuk su ngai ne na khallaga sanjabani maibu fina kuptuna thamba yadabagum chahi amarongi mamangda Fakurddin na power hammer machine amasu saba ngamkhre machine asi yot suba singna nungthang yaibada thengnariba awaba sing karamna hantha hangani haibagi wakhalonda sakibani ngasidi machine asi sizinaduna yot suba sing pangal wadana sel hena tanba ngamnare hammer machine je amtang hammer machine je da ai somta sanbiyo natraga de ai khwangse na yamana kanbidra dai khwangse loi hebtare aisu imung pubanina sinbam so si sinbam jena tade atopa su paide aduna si sinbam je adum pairak panina dana ai khwangse amta kanbiyo ai upai leite na dai leiga do su paisa se lani gi mathakta loina leibanina aisu paisa pai je damina ngamde aduna dana dagi se jamana borsu yai dana phai ai bodo ai fare aduna dana khara phagadabam chanbiyo haidana ai gida laiba hammer machine je sina taba design lamada mana thang saba aina dai saba oibanina magi thangi haitare thangi de am nungai gadaba mangona pressure piroidaba mawong de yenga mana aina changibani Fakurddin Asaba power hammer machine laikiba Thobal district ki manung chanba YTV Khunau Lawsi dagi Haujingna Kumbi Assembly Constituency gi Uchal Lokmangda Thang Suriba Dayenjam Billy Graham Atopaming Billy Maitaina
TOMTV da hai mahak angang oiringaidagi sinpham asi pairakpana nungthang yainaba hotnabada khwang nabana jingba awaba kaya mayoknakhi lupa lakh 4-5 piba power hammer ama mapal lamdagi leinaba araiba sel tansinduna hotnaringai jairakta TOMTV da Fakurddin gi pau ama thengnabadagi Fakurddin na saba lupa lising 35 khakta piba power hammer ama leiki power hammer adu leijingai dadi kan hotnarabasu nongmada thang 15 yamna wana saba ngami adubo machine asi leibadagidi nongmada thang 35 irai laina saba ngamle makhatana Fakurddin na atopa machine makhal kya puthoktuna Manipur gi mingchat purakpa ngamba oisanu haina mahangna makhatana phongdorakhi Thabuk khuding maksi loimak atopa michin haidi khoi Manipur da kanagadaba haidi semilon da kanagadaba michin je saba haibidi ai wakhanda ai saningba saba yagadaba puthokpa yaba pot myam am lei adubu loimak si paisa da loin lakpanina paisa gi value da loin lakpanina paisa se khar paidabani Thabuk sai gi apam basimdi kaim tawngam dre uji phawda Leibag ma saukhatpada isana iromnom puthok saba pothok sing sinnaraga sel na mapan chakhigadaba du kallaba matamda leibag ama saukhalakani haibasi akhangai singi wafamni Fakurddin na masa matomda natna mioi kayagi hingnabagi lambi su piba loinana khulaiba singna sinnagadaba khulai makhal kaya sadana putholiba asida Asugulba pothok sing asi hene hena putholagadi sinmi kayana thabak su matamda hena sen tanba ngambagi oithokpadu leiba maramna asigumlaba innovator singda laingangna akhana miyeng changduna saugatpiba mathau tari TOMTV gi damak paudamjariba huidrom roman kokta khuman